Lok Sabha Mikhal Mamangda Congress na Tokhaiba Administration Pigani Haina Furup Amaga Yana Che Iramle Haina Chief Minister N Biren na Fongdokibasi Yumfam Yaudaba Daita Leiba Mi Amana Ngangloidaba Aranba Wafam ni Haina Congress Legislature Party CLP Luchingba Okram Ibobi na Fongdorakli Congress na Dirty Politics Taure Hairabadi Yana Che Adugi Khudam Changdam Putoktuna Miyam da Khanghalu Maduda na Thaiduna Chengadaba Congress Party Nati Haina Mahak na Fongdokhi Congress Baban da Pangthokiba Pau Himifam Amada CLP Luchingba Okram Iwovina Manipur Hausi Horiba Luraba Tanfam Masuda Party Masel Marakta Awai Akhum Tauduna Leiba Pamde Adumapu Daita Leiba CM Amana Anemba Thaki Politics Taurakpana Paukumasi Tangai Fadana Pibani Haiki Mahana Makadaraduna Palibalenga Asana Law and Order Mataukaram na Ngakani Mataukaram na Tangdu Leitaba Punsirol da Hanjin Hangani Amadi Furu Masal Gimarakta Mataukaram na Nungsi Chanaba Purakani Haiba Wakalon Kanbagi Mahuta Ontang Onsen Tauduna Leiba Laibak Tibani Lengak Chupli Paibadi Haitraga Congress ta Tainaduna Laitokpana Kanaroi Congress Party na Leiba Asi Kainaba Manipur Kainaba Tabak Taurakani Haiba Lenga Asana Mangda Fauba Mangbirunu Haiki Handaki Lok Sabha Mikhalasi Miyam ki Mai Pakpani Democracy ki Mai Pakpani Haibasi Yetnaba Leiraroi daba Wafamni Congress ki Luchingba Rajiv Gandhi na Leiba Asi Prime Minister Oiringai Matamda Mizoram gi Mizo National Front na Manipur gi Churachandpur District asi Makhoi gi Greater Mizoram gi Manung Chalhalu Haina Wakalakhiba Matamda Prime Minister Rajiv Gandhi na Kaidonungda Churachandpur District asi Mizoram da PU Haiba Wafam Yauroi Haina Wafam Yaroi Haina Lepki Haibasi BJP na Ningsingadabani Lenga Asina Oida Padaba Propaganda Tauduna Matam Manghan Bagi Mahut Tangdu Leitaba Manipurama Puraknaba Kongthang Lokat Piu Haina Mahak na Fongdokhi Nakalamarom dangarang Imphal dagi Jiribam tamna Changhiba Chief Minister gi Advance Convoy Team da Landarakhiba Thodok Congress na awang bathakta yaningde Jiribamda Numit Kharani asigi mamangdagi Thorakliba Thodok Yamna Laibak Thibani Orakliba Fiba Masimak Lenga Asina Matam Chana Section Thaurang Laukat Haudabana ni Aiman Bathok Loi Haina Mahak na Fongdokhi Nemba Thakta Ransi Toraga Araiba Waraba Shiva Manipur Kaigadaba Wase Separate Administration Pibagi Sukti Agreement Yanarame Haibase Sukuma Daita Labor Laipa Ama Chief Minister Amana without any basis, without any document Yaudana Hector Ngangani Haibasi Koidi Yamna Koidi Yamna Ngakna Toeva Madu Malermagadi Manipur Praja Sing the Putu Pirona Putoro Karuma party na madu laina selo ba khoina party na high command gi hautar ga su or akoi PCC level da oitar su madu torom tar di akoi madu dagi akoi laira ga kaim ta madu gi daita responsibility du dagi akoi karim ta na thair ga laira ga akoi escape ta una sen maji yaroi manipur praja sing na su madu excuse to roi ba